Ukhrul district Makha Tana Nongmei Kapnabagi Thouwong kaya Leptana Chathari. Manipur Kuki narco terroristing na 2023 gi May ahumdagi landarakraba matung. Makha Tana Nagasing da muk landabagi Thouwong Chathari. Ngasi su Ukhrul district ki Ringui da Naga amadi Kuki singi marakta akan mamong da Nongmei Kapnari. Handak litan gi area da Kuki terroristing na Imphal lomdagi Ukhrul tamna lakpa Mipham miyam da ambush tawduna. Asi ana kaya thokiba laikhrabane. Makha taba oina yummai thaba Nongmei Kapnaba kaya thorokpadagi Naga volunteer ama amasung Kuki terrorist ani sikhiba laikhrabane. Ngasi su Makha taba oina nakal anigi Nongmei Kapnabagi video sing social media da thaganaragli. Ukhrul district ki Ringui village da Kuki sing nakan bamong da Nongmei Kapsinduna landabagi Thouwong Chathari haire. Thawdok adu da sogapan kaya yawba amadi misi mina kaya yawbagi haibadudi sapsaba pau phangba ngamdre. Manipur gi Law and Order Home Secretary na review tawkhre. Ukhrul district ta Law and Ordergi Fibam Laksinnaba AR gi kalam 8 Thajinkhre. Manipur da nauna tangdu leitadaba Fibam oirakpaga loinana misi mina thorakpadagi Union Home Secretary Gobin Mohan na state asida oireba security gi matangda review meeting ama pangthoklaga kupna khana nainakre. Kumja lisingani kulhumdoi gi May ahumdagi hauna Kanglup ki rang thorokraba state asida Mathau Toromba Central Armed Police Force CAPF ki personnel lising nipan ga samnga rom West Bengal gi election da sizinakhiba amasung Kuki ga Naga ga nauna khutthoknarakpagi matangda Mipham aduda kupna khana nainakhi haina lainga ki senior official amana phongdorokle. Kumja lisingani kulhumdoi dagi hauna state asida Assam Rifles yauna Central Security Forces lising kunthra ga taruklom nauna thajilakhibane. Video conference ki khuthangda pangthokiba Mipham aduda Intelligence Bureau gi Director Tapan Deka Assam Rifles ki Lieutenant General Vikas Lakhera, Director General Military Operation Lieutenant General Abhijit S. Pendhakar, loinan na state amadi Central Government ki makok thongba lusingba singsu saruk yakhi. Masak maming takthoktabu official amana Hindu paukse da phongdokhibagi matungin na haukiba February 3 Nagasing na namna khundaba Ukhrul district ta. Kanglup ki irang thorokraba matungda Assam Rifles ki ahianba kalam 8 state asida Thajinkhre. April 3 ki matung tarakbada sahi nauriba yauna miyoi taraga mathoi Manipur da sikhiba laikhre. Hairiba miyoi sing adu Bishnupur district Ukhrul district ta sikhibane. Panba yawadi kumjali singani kulhumdoi gi May ahumdagi thorokhiba Kanglup ki rang asina maram oiraga punna miyoi lising yangkhai ga nipan chanipan kun mathoi mayum makai lehen khidre haina state laingak na phongdokpa laikhrabane. Manipur Pradesh Congress Committee gi lusingba manna file tawkhiba RTI gi paukhumda State Home Department April kunda wafam asi phongdokhibane. Kanglup ki rang asi da laikhidraba apunba mising gi matangda Home Department ki paukhumda hai. Haujik phawbada laikhidraba miyoi sani ga 13 ki imung manungda ex gracia gi senpham pikhre. State asi ki tongan ba maphamda relief camp chamaga humbudraga mari hangdokpaga loinana Manipur Police Housing Corporation Limited na prefabricated house lising ahum rom sare haide. May ahumda Miyamgi Mipham Pangthoklagani COCOMI Miyamgi achoba khongset amaga loinana wahang taret hangkhibagi matangda Manipur gi Home Minister na taha na pirakhiba paukhum adu matik chapa paukhum oina lawde haina COCOMI gi convener YK Dire na phongdokhre. Ngasi lamfelda leiba COCOMI gi office ta pangthokpa paugi Mipham amada mahak na haikhi lainga ki oiba chapchaba fidep ama athuba matamda miyam na khangan gadavane. Lainga na pirakliba paukhum aduda Miyam gi pokningda kari fawbagi haibagi matangda khana nainaba May ahumda Miyam gi Mipham ama pangthoklagani. Mipham aduda laingak na pirakliba paukhumga mari lenana Miyamgi kari firep lawgadagi haibadusu kupna khanagane. Wari sananabagi matangda laingak na COCOMI da sebau pirakhibagi matangda Miyamgi Mipham asina khana nainaraga wari sanaba natraga sanadabagi warep lawgani haina phongdokhi. Kanglup ki rang thorokpa chahi ahum mapung pharakpaga mari lenana May ahumda pangthokadoriba Miyamgi Mipham asida akhang ahi kayasu saruk yagane. State asiki tongan ba district kayadasu Mipham pangthoknaba sem sare haikhi.